पाउसेदी युमपम ओइबा मरुइबा पाउ खरा अपडेट तौजरे सारी वसक ngakwa oina lining thau sana mahi lopna kwatha da chaduna kul ani ki khunja sing saklen chamina kre lining thau sana mahi lup thongju part 1 kakwana leikitraba lonanja aribaga sari wasak na kibagi patungina lonanja na leikitraba matong manipur ki kha mai ki ngakliba kwatha kulda chatno saklen ama chamina kre lobasi ki machin chat pamiyo amana ai leikitraba lonanja asi lobasida kari gamba from ama purak banate adubo lobasigi lurak labba matamda maka ta tok tawduna lakpani adomo pumbitai furuki kha mai kai ngak seliba kwatha khunau de satuna khul asida lairiba nungai ton khul gi miam na tungdung laubi han khangna laifam asida punna chatminasi aike balai loina da khul to lairiba khunja singa chaklen amata samina rusi haina ke balup asika laike adobo laibab tibadi pamang sei da mak covid 19 positive oibadagi phakalak laba matung atopa laina amana maram odun agas kuntaruk ta laike debani lobasana sundano kwatha khunau amdi kwatha khunjau gi mei chom jangkhai rong ka punna sinduna chaklet ama samina duna mag lei khitraba yamba asiga sari wasak nakhiba du thaba koina pang thok pane tharomaji maki tha natragna sahi gi kon ga kari gum bahiram amata da mari leina de lobasiga sakna gi pohasaga du pang thok pane aike magna hai tharomasiga mari leina manipur gi folk singer mamka mitai sing oiba isai gi khotol amasu tamkhe loina tharomasi pang thok ei gi mang oinana kollasigi al amana sayo isai sakton tharomasi pang thokhe loinana kwatha khunjau amadi kwatha khunau gi apunba miyoi chahum yankai amadi sana mai thawgal loki miyoi yankai rong ka punna changlel amasu samina ki aike manhai ngasi gi lup asige khongsat asida kwatha khunjau wawbagi lambi aside koilas madek tharabasu khara makai di fai adubo kwatha khunau gi lambi aside anagi hambu adumak dawri kwatha khunau da covid 19 positive oi yaropada ambulance 1000 jadabagi anapa miyosina kilometer tararom khongna thoropagi phim adumak lehori aike atopa editorial gi kalam amadana law enforcing agency se kari gi thawdarakpa taksilakpa ngai doino January taraga dare lising ani koni thoida Hairok police station gi gate nobi miam thumjilakpa gi thawdoka ma thokre thawdoka du December kun mathoi amsum koni thoi lising ani kun mathoi gi lona ba ahingi nongai matungda Hairok part 2 mai likai da leiba ningthawjun Rohit sahi taraga mapan sura babo Namai nakap lam badagi laikan nabada kan bangam dana laikedaba amsung maki apokpa mafa en Premchandra Bonat namai nakap tu na sokalamba thawdoki mayuktani thawdoka tu sinaki ba namai sing phagataba arigobo tawphangam daba amsung thawdoka tu bo hakden na pangthoki bani aiba bihoi masa khangdok ba ngamdana leirakpaki mayukta thawdok aduki matang da semkhiba Joint Action Committee amsung miam na hawrakhiba yauni Nabi singa tuna police station gate jot ki gate nam khai tringai ki mamangda endaba wakat mifam ama Hairok watu mai lekai Upper Primary School lambagda pangthoki bane protest mifam adu da saru yakiba nabi sing aduna ning thawjam Rohit hatpada sindaba nomai fagalu hakting na sindaba music masak tago case adu ki charge court athuba tamda thagalu aibagi demand tawki bane aduga taliba demand sing ji thabak thok pangam daba police Hairok ta leibiranu police station thambiranu Hairok ki miam makoina masana ngakjaragi hairakpane Thawdoka tu ki matang da sem kiba JS na sinduna pang thokiba wakat mifam adu da saru yakiba nupi miam aduna hairakriba wafam tarakriba demand sing asibo harafam thogaliba tarakan bam thogaliba karigino law enforcing agencies na pang thokadaba amsang pang thopam thokba thabak sing sibu mathak thongba angam basing na thawdarakpa natragana thawdok aduga mari leina basingna taksilakba khongjang jaksil halakpham thokra adubo law enforcing agencies na pang thokadaba mathok sing Bangthok dabagi bangthok lapasu tanthe mante tawduna mangam sa dabagi tawrabasu sum fel oiduna lerak padagi songsin daratuna khudo bina thindana talakba amasung akun basan awatna bagi mamai thek bagi film da hek lerak lipaside handak hairu ke thawdok asin ahan banate bekraba state asida masing thingam dana thokraba matung da thokan indabani aiduna taxi sonba apsung dindol pomnaba thawdok ehamba thoke harba thawdok singsidhi ahuraglaba nupi miyam amasung je esina singbada Yauriba miyak matang mathau leitabadagi torokpanate law enforcing agencies sing na tawthorokpam thokpa thabak sing taruktabadagi tholakpane adubo kankraba yamkraba khulai paibasing irang mayam fawba laksinduna ingchik state ama henbangamle ariba pheba masi jawna ohelakpada thawna fana thawdang lokhiba state police na thawdo wathok crime sing ki matang da chabjaba investigation ki maifak pa result phathokpa ngamdaduna criminal sing phagatpada asuyamna son thariba karigino pangthokadaba amusung pangthokpam thokpa Duty bound over tabaksu mina thawdaba amsung demand torpa ngai kadra hairaga da taba niraga da piba gi hainabi thamam thokra aduba tawrukliba mayam sidi tafam thokpasing tawrukti habagi nadra
masigi thaksi da state ki law enforcing agency amana kumtharak pa chumloi police service te miyam ki kanbiba mapu oigedabani anaba miyun lengba hodragasu hostel jarok pada mahaki anaba sing ko lagani habigi thasaba anaba dugi maithong da tabagum masigi thasaba sing pokhan gedabani adoba masigi ona tainabada laibiranu chatkro harik dibasing sidi harpom thokra aiba yaba wara aibani tawdoksi tha fasalklaba haroki tawdoksi khaki wafum nate Fongfong sari pa January taraga ni thoi lising ani kuni thoi ki namidang da thokiba samrogi thodoksu leibani ado pon maksi thodok ani magta semkriba special investigation team SIT singna tawfum thokpa sing tawde haibanate case register tawduna lokhale hairu gidi chenabani haiba music phaw phagat kre police custody man lawkre judicial custody ta thasin kre ado my quiz culprit puthokpa ngamde chenaba nongbai phagatri haibani Isam samada operation mai pakle adubo anabadi hingdre haibani masi waragadi honakiba punamak adugi maide protest demand en mai unarpa masana tabare masi chumde makatana thogan bada afa orakadaba mande pangthok pungthok pasing pangthok pada wakal mangba pangthalakpa manbagi mami tahandana thaudarakpa taksilakpa thaudok thorakringeda tawaninge makatarakpa atopa pau amadana andro kendra da mirip oigadoriba chanjoi ki worker khrada kihanbagi tabak chatharakpa bo janingdaba phongdokre Handak bang thok kadoriba assembly election asida andro kendra da mere poina chongthok na ba sem sariba laurempam sanjoy gi worker wariba hoigap da leiba khara da mi khara na kihan khangan bagi thabak cha tharam le aire hiramasi gi matang da gasi angtha jp ward number 7 hoigap gi ward member thangjam binoina manipur lenga ki bari laina ba singna mieng changbi da lokar pam thokpa ngaksen bagi thabak chap chan lokat bina ba taksen khre loina gasi jarpok yam bemda pangthokpa pawgi mifam amada Tangjam binoina phangthokibada Bharat Sangvidana piriba isagi afamba mirep khalaga bo thada bagi hakado andro kendra gi hukap tadi mi kharana kihan khangan bagi thabak chataduna lan lamjing na buat aduna leire thawang asi yam laibak thibane ngaranga yupung mapan rom tarak pada hukap ki ima ibel sing amade workers sing masa masana ngamjaba athel posting andro kendra da mirep oigadur ba laure bam sanjwa gi mayumda ten bazat ke Adel vote tinba jaliba musing adun hoikap makale kai Europada manipolenga ki hana ke minister amagi worker na lusing ba miyoi kontra romda ayat pa pi bagaloin social media da share torok lapati hat kane gari thugai gani aina aki akhang pi bagi thapak sathaki aire mana makatana forming da phongthoki badi harba miyoi asina ngarang nabi thak pungnifa dagi tara mathoi makai phawba hoikap da leiba sansoi gi worker sing gi jom da changtuna ngase ayuk Pung dari tu hukap mayek likai community hall da thorak kadabani aina kihan bagi tabak chatharake kodak da andro police station da report pi duna nakal animakta wari chatun origin purak nana bahai jaki adoba police da report pisel uba miug mari ki mathak da akan ba over from thamduna kihan kangan bagi tabak chatharakle maduna nufi angang sing bipai ba phaunare marmudana hiram masiga mari leinana lainaba enga ki mari lainaba authority gi mieng changbi tor section tharang ki tabak logat bio Androgi border singna English sikna bagi apam pamirepta bodha dafa fangan biu ana suma khatana phangdoke Congress ki ticket mirep oigeda basing athobada laukthokla bayana leire handak bakthong kadoriba taragani thu suba Manipur assembly election asida Congress ki ticket mikhal thengna kadaba miu sing ming han ba face goina athoba mathamda laukthokla bayana leire aire pause sina phangba pawgi matung inadi hiramasiga mari enna paikhat payaba thabak sing center masuk state asigi Congress ki lusing basing asina paikhat pahukre Masih menung chana AICC ki senior observer wariba Joyram Ramesh an face ki mikhal asigi nama Congress mere point se pisalakiba music English ama fura ke ngarak New Delhi ki nama imbal thadokre pawasin hai Joyram Ramesh na Delhi yaro batung de AICC ki lusing basing ka khandara batung da an face ki mikhal asida Congress ki mere point da music mingadu MPCC da khangalakpa yari aire panbagi abadi Joyram Ramesh January tara mangade imphal da thunglaba ka loina January tara ka tarita MPCC election committee ga apun ba mifam ama pangthok tuna ahan ba face ke ticket pi ba ki wafum yauna mikhala sigi matang to wafum ke kumna khana nai nakrabani loina na mifam atu ki matung da AICC ku lusing basing ahan ba face gi mirep oiner pa biyo sing gi ming pura ga Delhi pang ki bane handa ki assembly mikal asigi thama Congress party ki oina su kendra khara da mirep oiner pa biyo ahum barina makoi ki mental form sing party da pisala ki balaibana AICC na kumna khana pa matung da Congress ki ticket da mirep oiga da basing gi ming atu pat lak thok na ba thabak pai gala kani haire Atau pau amadana Januari kun gataru Republic Day na bedasi total shutdown tawgani hana lalawlop sorefan lauthorakle Manipur lalawlop am oriba Socialist Revolutionary Party of Kanglei Park sorefa Kanglei Park ki publicity in charge MC Yaifabina Fresh ta thadorpa chero na magi matungina
India ki lakliba January kun ga daruk numit pang thokodoriba Republic Day thoram mafung phana athing batamle aire zero lesson hai ning tamba miyam nam yut khanjraga miyam ki myut lu singdra miyam ki ning tamba laingak chana fathap amagi manungda laingak padu Republic ne isam chamba class 3-4 ki mai racing Republic habisi karino haiba khange loi laingak sandokpa India ki makada Kashmir Khalistan Wesian sing balabak sing Miam Hindu ki makada minai nai thang oina thamlagle India ki lengak sana fathap sembda Kashmir Wesian sing ba maning tamba furup singi wil jaun sem ki banate miam na mapu kan babu Republic kaude madu lengak lun gi dictionary da jauk de mapu manai gi lengak sana bi leibatu loilam lengak leiba lamdam haina khangnai lamdam sing asigi miam India ki minai oire Hindu lengak ki makada leiri amti Hindu India ki minai makada khangle Zerolas nahai Nehru ki idea of India amde fanatic Hindu sangha pariwar ge Hindu davada yumpam tholiba idea of India asi Indian deep state photokpa Indian imperialism ki yumpam masik makhatani kha Asia ki Khalistan amde Kashmir loina nomsuk thamba kha nongpok Asia West ki lamdam singda India ge miha pondra ngasi phawat lagle bane aikhoida thengnar bi India imperialism ki pandam di namfu da samjen kiba Hindu India asi lengdana thamnana bagi damak makoida namfu da punsin kiba annex tau kiba apik pa lebak singi furup singi saktam thokai ba missing hantan ba nat chakja yu thakta Hindu no onthokpa irol asi Hindi lon namdana onthokpa apik bu furup singi laining puramhak Hindu laining ki banung da punsin handuna aikhoi asi arsia singi Hindu singi sata nawda di haina hayanduna furupa mo oibage mating thokai ba asina chungba furup pungtum tum namutat pa ethnic genocide lalu asi letna chathari bane ai makatarak pa atopa pau umadana Congress na MP da anisubalis oina nupi taraga taruk jang numiyo mirep nifuga mga gi minglaw thokre sit chamri chumna ahum dai Uttar Pradesh gi mathang tha tara dagi ahuraga tangkak tari thona pang thokdriba mikhal asigi nama Congress na anisubalis oina nupi taraga taruk yauna sit nifuga mathoi gi mirep sing gi minglaw thokre Congress na anisubalis oina law thokki ba loina makata ba lising su atu matang ki manung da law thok lagani ana phong thokre Hausa state atu ahan face ki law thok kadro mikal asigi damak rajniti dal kyan magi mirep sing gi damak barsoli port khomba gi thabak kan hajang sinakre state da Congress amdi BJP na akan balamba oil ba yai aina thajanare nagalam romda BJP na sit nifu leiba gawa bidan sabha gi damak mirep kontramari ki minglaw thokre February taraga marida tangkak amakhak tangi oina pangthok kadoriba sit nifu leiba gawa vidan sabha ki mikhal ki damak BJP na ahan bagi una sit kuntra mari ki mirep sengki weba minglaw thokre mere kuntra mari asing manungda OBC ki taraga mathoi schedule tribe ki ahum yaure amromda am admi party na su makoi ki mirep law thokpa aukiba ko loina na minister gi elgi mirep su law thokra bani Congress na su gawa vidan sabha ki mirep law thokpa aukra bani senifu leiba gawa vidan sabha da BJP amde Congress na akan ba lamba oigadore maragasi da housing haki mamang da fangki ba pauda ngasi Manipur da COVID-19 na biyo chamri nifu ganipan positive oiba thengna kre ngasi gi oina positivity rate 15.2 ne loina laisat asina ngasi gi oina miyo ani sian kre ngasi laiki da pa makoi ani tharaka Manipur ge COVID-19 na sian ki ba apon ba masing lising ani ga sukna taraga taret yaukre amasong ngasi positive oiba masing asi tharaka Manipur ge apon ba confirm case na lak amaga lising kun ganipan sadruk komputer amapan yaukre atopa pau umadana maunaha amamangkre aukiba tang tarangani fan January lising ani koni thoi ki nungdang pung tara tafa matam da mauna ama yumdagi thoki badagi anjalaktre mauna asigi ming sesam rahmani maforobi ki ming MD Irsad Santhil awang legai PO mai Imphal Kaksing District 795132 aduga mauna asigi afokpa mapagi mingna sesam Ayazuddin of mai Imphal Pengulako Salamat Bazar Mamang mai Imphal West District Manipur 795132 mauna asi fit manga insi marimok wangi kusungawi masafai magna thoki matamda dark gray color gi jersey amalet ke abuba khudai angang ba fanek amade angang ba safal amatongke kana gumbara mahak asibu thengnabi ba yaurapadi makhagi phone number asida contact tawbiduna khangan birago phone number 8974471884 Arabida content singa sige marweba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengberi bakpuna mapathaga sari channel asana thumda kanarabadi subscribe tobi subscribe tobi rongolainana like and share tobi sukabi gun namakpo amukhanna taga sari